Ngasigi wari asi chahi kunmuki mamangi warini. Mumbai ki maming chalaba builder Naresh Kumar ki masanapa Subham foreign daki lairik tamba loituna chahi kayagi matungda mayumda halaklami. Mayumda halakpaga mahakna mapagi business aduda mateng pangge haiduna khalami. Adupu Naresh nati masanapabu business aduda yaudringaida mamanapa singa mapunsi adu kharani enjoy taunaba hairami. Subham na wafam asi mahaki mamanaba kharata tamlami. Mado tabada mamanaba singaduna khara thapna liba resort amada satnabagi plan silami. Makoigi plan adu tarpa matungda kariguma mukhoina saninglabadi Naresh na Lulawanada laiba mahaki mamanaba amagi resort amada satnanabagi mahak sinbirage madi resort adugi caretaker tensingda makoina sana thangnanaba amadi lainana mafam adu loina sinkrage haiduna hairaklami. Weather adu nongju thagi weather soirami. Maram aduna Naresh ki wafam adu mamanaba sing aduna so yarami. Numit nini ki matungda Subham amadi mama